ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯣꯔꯗꯔ ꯏꯟꯗꯕꯒꯤ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯑꯦꯁꯄꯤꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯣꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯂꯧꯈꯠꯂꯣꯏꯗꯕꯒꯤ ꯃꯔꯝ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ NDNPS ꯊꯧꯕꯥꯜ ꯑꯔꯤꯕꯝ ꯅꯧꯇꯤꯅꯦꯁꯣꯔꯤꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯀꯣꯔꯠ ꯑꯁꯤꯅ ꯉꯔꯥꯡ ꯃꯁꯤꯒꯤ ꯑꯣꯄꯟ ꯀꯣꯔꯠ ꯂꯥꯎꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗ ꯊꯝꯂꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯧꯍꯥ ꯔꯦꯡꯒꯨꯜꯒꯤ ꯀꯧꯃꯨ ꯚꯤꯂꯦꯖꯗꯒꯤ ꯀꯤꯌꯣꯡ ꯀꯤꯌꯣ ꯅꯤꯌꯥꯡ ꯑꯦꯂꯥꯏꯁ ꯑꯕꯗꯨꯜ ꯔꯍꯤꯝ ꯆꯍꯤ 38 ꯑꯄꯣꯛꯄ ꯑꯕꯗꯨꯜ ꯖꯕꯔꯕꯨ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯖꯦꯜ ꯑꯁꯤꯒꯤ ꯑꯦꯁꯄꯤꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯕꯁꯤꯡ ꯇꯧꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠ ꯑꯁꯤꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯁꯄꯤ ꯑꯁꯤꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯣꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯂꯧꯈꯠꯂꯣꯏꯗꯕꯒꯤ ꯃꯔꯝ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯒꯤ ꯑꯦꯁꯄꯤꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠ ꯑꯁꯤꯗ ꯀꯣꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯑꯦꯛ 1971ꯒꯤ ꯁꯦꯛꯁꯟ 10ꯒꯤ ꯃꯈꯥꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜ ꯄꯤ ꯇꯣꯝꯆꯥ ꯃꯩꯇꯩꯅ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯁꯦꯂꯤꯅꯁ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯂꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣꯔꯠꯅ ꯑꯦꯁꯄꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯁꯨꯡ ꯑꯦꯐꯤꯗꯦꯕꯤꯠꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯛꯇꯨꯅ ꯑꯣꯔꯗꯔ ꯑꯁꯤ ꯄꯥꯁ ꯇꯧꯕꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯦꯁꯄꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯇꯝꯅꯅ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯏꯟꯗꯕꯒ ꯂꯣꯏꯅꯅ ꯀꯣꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯑꯦꯛ 1971ꯒꯤ ꯁꯦꯛꯁꯟ 2(b)ꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯁꯤꯚꯤꯜ ꯀꯟꯇꯦꯝ ꯑꯗꯨ ꯀꯃꯤꯠ ꯇꯧꯕꯅꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯥꯏꯃ ꯐꯦꯁꯤ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯄꯤ ꯑꯁꯤꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯑꯦꯛ 1971ꯒꯤ ꯁꯦꯛꯁꯟ 10ꯒꯤ ꯃꯈꯥꯗ ꯀꯟꯇꯦꯝ ꯄ꯭ꯔꯣꯁꯤꯗꯤꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯣꯔꯋꯥꯔꯗ ꯇꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯈꯠꯂꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯁꯦꯂꯤꯅꯁ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯍꯌꯦꯡ ꯖꯅꯋꯥꯔꯤ 22, 2022ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯐꯥꯎꯕꯗ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯔꯠ ꯑꯁꯤꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯑꯦꯀ꯭ꯌꯨꯖ 7ꯒꯤ ꯃꯅꯨꯡꯗ ꯀꯤꯌꯣꯡ ꯅꯤꯌꯥꯡ ꯑꯦꯂꯥꯏꯁ ꯑꯕꯗꯨꯜ ꯔꯍꯤꯝ ꯑꯁꯤꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗ ꯊꯝꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕ ꯀꯣꯔꯠ ꯑꯁꯤꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯧꯕꯨꯛꯇ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯁꯤꯡ ꯇꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 84, ꯒꯥꯔꯤ 18 ꯐꯒꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ DCꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁꯄꯤꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯟꯁꯄꯦꯛꯇꯔ KH ꯄꯥꯊꯧꯒꯤ ꯀꯃꯥꯟꯗ ꯃꯈꯥꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯇꯤꯝꯅ ꯖꯅꯋꯥꯔꯤ 5ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯕꯨꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ꯫ ꯗꯤ ꯃꯅꯤꯄꯨꯔ ꯀꯟꯖꯔꯚꯦꯁꯟ ꯑꯣꯐ ꯄꯦꯗꯤꯂꯦꯟꯗ ꯑꯦꯟꯗ ꯋꯦꯠꯂꯦꯟꯗ ꯑꯦꯛ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯁꯄꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ SDO ꯄꯣꯔꯣꯝꯄꯥꯠ, SDC ꯍꯩꯉꯥꯡ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ ꯈꯕꯝ ꯂꯝꯈꯥꯏꯗ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯈꯤꯕ ꯏꯚꯤꯛꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ 83 ꯐꯒꯠꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯇꯥ ꯇꯤꯄꯔ 13, JCB 3, ꯕꯣꯂꯦꯔꯣ 2 ꯑꯃꯁꯨꯡ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯖ ꯇꯧꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ DCꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯗꯤ ꯃꯅꯤꯄꯨꯔ ꯀꯟꯖꯔꯚꯦꯁꯟ ꯑꯣꯐ ꯄꯦꯗꯤꯂꯦꯟꯗ ꯑꯦꯟꯗ ꯋꯦꯠꯂꯦꯟꯗ ꯑꯦꯛ 2014 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ CBIꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ DSP ꯏꯟꯁꯄꯦꯛꯇꯔ ꯑꯃꯗꯤ ꯎꯀꯤꯜ ꯑꯃ ꯐꯒꯠꯈ꯭ꯔꯦ꯫ ꯃꯔꯥꯜꯕꯨ ꯂꯩꯔꯕꯗꯤ ꯄꯨꯂꯤꯁꯅ ꯄꯨꯂꯤꯁ ꯐꯥꯕꯒꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯗ꯭ꯔꯥꯏꯕꯇ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ DSP R.k Rishi, ꯏꯟꯁꯄꯦꯛꯇꯔ ꯀꯄꯤꯜ ꯙꯟꯈꯥ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ 2 ꯑꯁꯤꯒ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛꯇ ꯂꯥꯎꯇꯨꯅꯔꯝꯕ ꯎꯀꯤꯜ ꯃꯅꯣꯍꯔ ꯃꯥꯂꯤꯛ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯁꯦꯟꯇꯔꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯑꯦꯖꯦꯟꯁꯤ ꯑꯣꯏꯅ ꯂꯩꯔꯤꯕ CBIꯅ ꯐꯣꯔꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯧꯕ ꯀꯝꯄꯅꯤ 2ꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯁꯨꯔꯖ ꯑꯃꯗꯤ
Udra Desai amasum atopa miyoy taraga humdoi manaraga banktagi lupa crore lising ahumga satruklom lana laukthokre haibagi complaint ama lakpadagi case laukhatlaga thigalakpa laikre haina agency dagi paw sina sun haunana ningsinglakli makha jatrak poina topa paw khranamo Rajiv Gandhi hatpada senabasing thadokpagi firep numit humni mari nigi manungda lauraba yana leire laiba asigi hanagi prime minister Rajiv Gandhi hatpada senai haiduna convicts pigraba miyoy tare thadoknabagi matangda Tamil Nadu gi governor Banwarilal Purohitna lakliba numit humni mari nigi manungda firep lauraba yana leire haina Solicitor General Tusap Mehatan Supreme Court ngasi phongdokre Tamil Nadu government haukiba kumja English singani ga taraga ni panda laiba asigi hanagi prime minister Rajiv Gandhi hatpada senariba miyoy taret adu thadoknaba khangankhiba laikre cabinet ki decision laukhrabasu governor gi concept mathau tabana maram oiraga sahi anirom case si pending lerakibani governor na hiramasi gi matangna sapsaba phirep laroktabana maram oiraga Tamil Nadu cabinet na pendaba phongdokraba laikhrabani Central Bureau of Investigation CBI gi makedigi former Prime Minister hatkibagi matangna haujiksu thijinba loidri haina phongdokre governor na makhoi tere thadokpada ayaba pirabadi laiba asigi oinadi yamna mingchat thiningai ni haina maike kyadagi phongdoknarakli haukiba kumja English simgo samapan maudraga mathoigi me kunga mathoida LTTE gi suicide bomber amana Rajiv Gandhi hatkibani thaudo odur senariba miyoy sing central government thadoktanaba Supreme Court ta kyarak khangankibasu laikre hairienasu pawshna makhatana phongdorakli aroiba content amana mayam positive oiruba miyoy nipan gi manungda amadi numit chamaga ni funi gi manungda si study COVID-19 naruraga phogalakpa miyoy nipan gi manungda miyoy amamamdi numit chamaga ni funi gi manungda siba thengnai haina University of Leicester amadi Office for National Statistics na satakiba study report amana hairi Times of India ra phongwa pawsigi matungina COVID naruraga phogalakpa apunba misingi manung sada kunga panga point mari di tuan ba hakselga mari leinaba anaba kya lakpa thengnaduna hospital laikatnai loinana sada taragani thoina kanmangamdana siba thengnai hairi study sigi aiba ama oiriba professor Kamlesh Kontina hai COVID naruba miyoy ayamba athuba matamda fagatuna mayum research tawnari adobo research tawkraba apunba misingi sada kuntraromdi tuan ba lainana kaya marumna maram oiduna hospital amuk layengba pukhalakpa thengnari masi yamna mi painingai ni COVID ke laiset asibu lan thengnabada natana haujikti tungno oirakpa yabasing adusu kupna nainaba yamna mathautai study isi COVID naruraga fogalaktuna research tawkraba miyoy Lising ni fugo teretka satreka marfuda satakibani study si haujuk phobi oina pure review loidana leidi laiset asina thokwanba amang ata singadu marik sumna khanganba hena kupna thijinba mathau tari Leicester University gi primary care diabetes amadi vascular medicine gi professor su oiriba kunthina makhatana hai COVID naruraga phogalakpa miyoy sing marakta heart ki laina narakpagi sang asi yamna wangi anauba study sigi matung inasu COVID narubadagi research tawkraba miyoy sing asida heart ki laina diabetes chronic liver amadi chronic kidney gi layong kaya lakpa paktakna thingnari masida sunatana sai humdragi makhada leba miyoy singda lungs heart kidney na singba kaya singna nauna solakpa da natana diabetes na halakna bagi masak su heli masi coronavirus asina insulin puthokliba beta cells singasi mangalakpadagi oiramba yai hairi panba yabadi Manipur gi oina hujik phawra COVID-19 positive oiba thengnakiba apunba masing lising kulngani panga samapanga kuntragani pangi manungda miyoy lising kulngani panga sahumga yankhai ga matui naba paduna lairibani haina su pauksi isna makhatana su phongdoraglen thank you